Mee Leinadraba yum ahum Mei Tharambagi Thoudokta Chennabani Haiba Meeoi ani Manipur police na fare hairi. Thoudok asi haukiba ningthokaba numita Mantri Pukhida Mei Tharambagi Thoudokta mari leinana ngarang Meeoi ani adu phaba ngamkhibani. Pharaba Meeoi ani adudi RK Mahesh sahi yankai amadi Maibam Iswara sahi kuntra kawi hairi. Makata na thijinbagi thabak chathanabagi makhoi animak wahang pahung chathari haina Manipur police control room dagi thadorakpa cherol amana khangalhakli. Panba yabadi Mantri Pukhida leiba yum ahum mei chakle haibagi pau fangbadage Manipur police ki fire service amadi Haingang police station gi police ki team amana mafam aduda laktuna mei kanbagi thabak chathakibani. Mei kanbagi thabak aduda Assam Rifles ki team su tongan ba fire tender sing puraktuna Mei kanbagi thabak aduda mateng pangki. Adum oinamak yum ahum adugi ayamba saruk singdi mei natumna chakre hairi. Nakal amaromda mamang thagi November 13 MLA sing amadi Minister singi yumda thomjinduna amang ata thogon khiba Thoudokta Chennabani Haiba Kakching district tagi masagi chahi 19 sudriba angang ama police na fagat khre hairi.